Hello mayam, Happy New Year. Yai phaba ingda tap thaba harau tayambana thanba chahi anobagi wish pizari mayamda. Sahi anoba lakpasida anoba wakhal anoba thamoi puduna Ishor ge wahi asibu tabiribana koi mayambu amuka hanna Krista ge mingda taramna okcheri. Aihak Evangelist JP Thaimai. Ngasi amuk puduna lakli Manipuri Sabbath School Lesson number 2. First quarter 2024. Handaki quarter asida aikoina Book of Psalms Laishol isay asigi maramda nainagadawri. Ahanba Sabbath lesson number 1 para ama aduda. Psalm hairiba lyric asi karino karamna pagadage karamna gyan tagadage haibagi maramda aikoina nainakre. Ngasi ani suba para lesson number 2 asida aikoina karamna Prathna taugadra haibagi maramda aikoina nainagadawri. Phare hojikti lesson aduda aikoi sangsilagi yengsi ngasigi para asigi mamingna teach us to pray. Karamna prathna taugadra karamna khurumgadra haibagi maramda takpiyu haibagi para asigi heading asigi makhada aikoina nainagadawri. Memory verse oina writers na author na aikoida pibiri basi Luke chapter 11 verse 1 adudani Luke taramathoigi pod amma aduda aikoi yengsi. Now it came to pass as he was praying in a certain place when he ceases that one of his disciples said to him, Lord, teach us to pray, as John also taught his disciples. Ashumayna Jishu Kristana mafam amada Prathna tauraga leiba matamda Jishu Kristana mahaki prathna ado tauba loikrabagi matungda mahaki seboksingi maraktagi amana hanglakhi. Ibungo karam haina prathna taugadra haibada aikoi busu tambiu maramdi John na mahaki seboksing aduda tambikhi bugumna nahak nasu nahaki sebok oiriba aikoi ngonda karamna prathna taugadra haibagi maramda tambiu haina hangki. Masi asi ngasi lesson asigi memory verse oina aikoi ba piduna laye. Hoi maraktadi aikoina prathna tauba haibase ishor ga wari shanabani anuna aikoi marup mapangumna ngangnaba ado ngangningbba ngangba adum ngangbagumna prathna hekta tauba tai aikoi prathna gi damakta e thoklaga natraga plan out tawraga natraga practice tawraga tawningai krisu mathau tade haina maraktadi aikoina khalli. Sumaina aikoi bu tambi basu laye e thoklaga practice tawlaga lay tawningai leite nangi marup ngangbagumna ngango haina adubu aikoina ngasigi scripture asida ishorgi asengba bible asida yenglabadi prathna tawba haibase tamba ama nainaba ama practice tawba ama natraga plan out tawba ama changye haibase aikoina tasengna uba phange madugi maramna Jishu Krista gi seboksingna Jishu Krista ngonda hangkiye ishor aikoi busu karamna prathna tawgadra haibadu tambiyo haina haiki Chini nausing prathna tauba haibase aikoina irai laina loba yaroi haibase aikoina ngasigi paradigi ahanbada khangsi maduna maram oidana prathna ase kram haina tamgadra prathna ase kram haina taugadra karamba wangangadra haibagi aikoi practice ama yaudba natraga plan out tauba ama yaudbagi maram ngasi workers oisnu laymen oisnu kana oisnu aikoigi prathna di yamna asonbadu aikoina uraga laye Masidigi aikoina khangadabase ishorngonda ngangba wangang haibase ishorngonda nibase karamna nigadra haibase aikoi nainaba ama tamsinba ama practice tawba ama changi haibase aikoina khangse maraktadi aikoina aikoige prathna se e thoklagasu mase practice tawba ama mathau tai aina aige college ta leiringaida aibo prathna gi damak piba matamda ai hana e thok ine adugumna aikoi e thoklaga practice tawbada karisu akaiba leite mase aikoi practice tawgadabani e thokgadabani tamgadabani nainagadabani adubu tawbadabu aikoina e thokliba tamliba nganglibase tariba misingbo asmadi prathna phajana tawi he haiba adu impress tawningai gi nate adubu ishor ngonda aikoina ngangjaba nijaba do mafam chana mawong tana ngangjana bagi damakta aikoi practice tawba ama change ngasi aikoigi church singde yengba matamda aikoigi maru oina aikoigi youth sing na harol sing aduga ahalaman sing prathna tawba haitaba yamna leikhre masi karigira isin inaw sing aikoi naina se maramdi masi aikoi practice tawde mama mapa na magi macha singbu imong gi family worship matamda prathna tawhande
ꯆꯔꯆꯇ ꯂꯥꯛꯄ ꯀꯥꯟꯗ ꯄ꯭ꯔꯥꯊꯅꯥ ꯇꯧ ꯍꯥꯏꯕ ꯀꯥꯟꯗ ꯀꯅꯥꯒꯨꯝꯕꯕꯨꯗꯤ ꯅꯪ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯌꯣ ꯍꯥꯏꯔꯒ ꯑꯩ ꯇꯧꯕ ꯍꯩꯇꯦ ꯍꯥꯏꯅ ꯃꯥꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯃꯆꯥꯅ ꯃꯥꯒꯤ ꯃꯃꯥꯅ ꯃꯥꯒꯤ ꯃꯄꯥꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯈꯤꯕ ꯑꯩꯈꯣꯏ ꯊꯦꯡꯅꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯉꯁꯤꯒꯤ ꯄꯔꯥ ꯑꯁꯤ ꯇꯝꯕ ꯑꯁꯤꯅ ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏ ꯄ꯭ꯔꯥꯊꯅꯥ ꯑꯁꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯁꯦꯡꯅ ꯈꯪꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯏꯁꯣꯔꯒꯤ ꯑꯍꯤꯡꯕ ꯂꯥꯏꯔꯤꯛ ꯕꯥꯏꯕꯜ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯏꯗ ꯃꯤꯗꯜ ꯑꯣꯐ ꯗ ꯕꯥꯏꯕꯜ ꯅꯠꯇ꯭ꯔꯒ ꯍꯥꯔꯠ ꯑꯣꯐ ꯗ ꯕꯥꯏꯕꯜ ꯃꯌꯥꯏꯃꯛꯇ ꯕꯨꯛ ꯑꯣꯐ ꯁꯥꯝꯁ ꯑꯁꯦ ꯊꯝꯕꯅꯤ ꯑꯩꯈꯣꯏꯅ ꯆꯠꯈꯤꯕ ꯄꯔꯥꯗ ꯅꯩꯅꯈ꯭ꯔꯦ ꯁꯥꯝ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯁꯦ ꯄ꯭ꯔꯥꯊꯅꯥꯒꯤ ꯊꯥꯒꯠ ꯏꯁꯩꯒꯤ ꯂꯥꯏꯔꯤꯛꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯄ꯭ꯔꯥꯊꯅꯥꯒꯤ ꯊꯥꯒꯠ ꯏꯁꯩꯒꯤ ꯂꯥꯏꯔꯤꯛꯅ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯄꯨꯟꯁꯤꯗꯁꯨ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯏꯁꯣꯔꯉꯣꯟꯗ ꯅꯤꯖꯕ ꯍꯥꯏꯕꯁꯤꯅ ꯃꯄꯨꯡ ꯃꯌꯥꯏ ꯑꯣꯏꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯁꯤ ꯃꯔꯝ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯅ ꯃꯦꯊ꯭ꯌꯨ 24ꯒꯤ 26ꯗ ꯃꯍꯥꯛꯅ ꯂꯥꯎꯊꯣꯛꯈꯤꯅꯦ ꯏꯂꯥꯏ ꯏꯂꯥꯏ ꯂꯃꯥ ꯁꯥꯕꯥꯊꯅꯤ ꯏꯄꯥ ꯏꯄꯥ ꯑꯩꯕꯨ ꯀꯔꯤ ꯏꯁꯣꯔ ꯑꯩꯕꯨ ꯀꯔꯤꯒꯤ ꯊꯥꯗꯣꯛꯄꯤꯕ꯭ꯔꯥ ꯍꯥꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯎꯊꯣꯛꯈꯤ ꯃꯁꯤ ꯀꯗꯥꯏꯗꯒꯤ ꯂꯧꯕ꯭ꯔꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯥꯝ 22ꯒꯤ ꯚꯔꯁ 1 ꯑꯗꯨꯗꯤ ꯗꯥꯏꯔꯦꯛ ꯀꯣꯠ ꯇꯧꯕꯅꯤꯅꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯉꯁꯤ ꯕꯥꯏꯕꯜꯗ ꯏꯈꯤꯕ ꯋꯥꯍꯩ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯆꯦꯞꯇꯔ ꯃꯍꯥꯛꯀꯤ ꯚꯔꯁ ꯃꯍꯥꯛꯀꯤ ꯕꯨꯛ ꯑꯗꯨ ꯍꯥꯏꯗ꯭ꯔꯃꯛꯁꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯥꯝꯗꯒꯤ ꯂꯧꯈꯤꯕ ꯋꯥꯍꯩ ꯑꯗꯨꯒꯨꯝꯅ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯁꯥꯝ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛꯇꯒꯤ ꯃꯗꯨꯗꯒꯤ ꯋꯥꯍꯩ ꯐꯖꯕꯗꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯊꯅꯥꯗ ꯉꯁꯤ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯑꯍꯥꯟꯕ ꯏꯟꯇ꯭ꯔꯗꯛꯁꯟꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯕꯅꯤ ꯑꯣꯀꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯕꯨꯛ ꯑꯣꯐ ꯁꯥꯝꯁꯒꯤ ꯂꯥꯏꯁꯣꯜ ꯏꯁꯩꯒꯤ ꯂꯥꯏꯔꯤꯛ ꯑꯁꯦ ꯀꯔꯝꯍꯥꯏꯅ ꯌꯨꯁ ꯇꯧꯒꯗ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯁꯤꯖꯤꯟꯅꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯔꯝꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ ꯁꯥꯝ ꯅꯝꯕꯔ 105ꯒꯤ ꯚꯔꯁ 5 ꯁꯥꯝ ꯄꯥꯟꯗꯨꯛ 105ꯒꯤ ꯄꯣꯠ 5 ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯀꯔꯝꯍꯥꯏꯅ ꯏꯌꯦ Remember the wonders he has done his miracles and the judgments he pronounced ꯍꯥꯏꯌꯦꯅꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯁꯣꯔꯅ ꯑꯉꯛꯄ ꯇꯧꯕꯤꯈꯤꯕ ꯃꯤꯅ ꯈꯟꯕꯗ ꯂꯥꯝꯕꯗ ꯉꯝꯂꯔꯣꯏꯗꯕ ꯇꯧꯕ ꯉꯝꯂꯔꯣꯏꯗꯕ ꯃꯤꯔꯀꯜꯁ ꯑꯉꯛꯄ ꯊꯕꯛ ꯇꯧꯕꯤꯈꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯠꯖꯈ꯭ꯔꯕ ꯋꯥꯌꯦꯜ ꯃꯌꯥꯝ ꯑꯗꯨ ꯅꯪꯅ ꯅꯤꯡꯁꯤꯡꯉꯣ ꯍꯥꯏꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯕꯨ ꯁꯥꯝ ꯂꯥꯏꯔꯤꯛ ꯑꯁꯦ ꯄꯥꯕ ꯃꯇꯝꯗ ꯅꯤꯡꯁꯤꯡꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯉꯣꯟꯗ ꯄꯤꯕꯤꯈꯤꯕ ꯊꯧꯖꯥꯜꯁꯦ ꯑꯉꯛꯄ ꯇꯧꯕꯤꯈꯤꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯥ ꯀꯌꯥ ꯑꯩꯈꯣꯏꯅ ꯀꯣꯛꯄꯤꯈꯤꯕꯁꯤꯡ ꯑꯗꯨ ꯏꯁꯣꯔꯒꯤ ꯑꯉꯝꯕꯒꯤ ꯃꯇꯤꯛ ꯑꯗꯨ ꯅꯤꯡꯁꯤꯡꯕꯁꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯆꯪꯉꯦ ꯑꯗꯨꯅ ꯁꯥꯝꯒꯤ ꯂꯥꯏꯔꯤꯛ ꯑꯁꯦ ꯄꯥꯕ ꯃꯇꯝꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯁꯤꯖꯤꯟꯅꯒꯗ꯭ꯔꯥ ꯍꯥꯏꯔꯕꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅ ꯕꯤꯈꯤꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯇꯧꯕꯤꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯐꯝ ꯊꯣꯛꯑꯦ ꯀꯔꯝꯍꯥꯏꯅ ꯁꯥꯝꯒꯤ ꯂꯥꯏꯔꯤꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯁꯤꯖꯤꯟꯅꯒꯗ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯄꯥꯁꯤꯔꯥ ꯁꯥꯝꯒꯤ ꯕꯥꯏꯕꯜ ꯑꯁꯦ ꯑꯗꯨꯅ ꯁꯥꯝꯒꯤ ꯂꯥꯏꯔꯤꯛ ꯑꯁꯦ ꯀꯔꯝꯍꯥꯏꯅ ꯄꯥꯁꯤꯔꯥ ꯍꯥꯏꯕꯗꯤ ꯃꯁꯤꯁꯦ 2 methods ꯂꯩꯌꯦ ꯃꯦꯊꯗ 2 ꯂꯩꯌꯦ ꯑꯍꯥꯟꯕꯗ ꯁꯥꯝ ꯅꯝꯕꯔ 1 ꯆꯦꯞꯇꯔ 1 ꯑꯗꯨꯗꯒꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯅꯤꯇꯤꯒꯤ ꯆꯦꯞꯇꯔ ꯑꯃ ꯑꯗꯨꯝ ꯄꯥꯁꯤꯟꯕ ꯌꯥꯏ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛꯀ ꯀꯔꯝꯍꯥꯏꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯔꯒ ꯁꯥꯝꯒꯤ ꯂꯥꯏꯔꯤꯛ ꯑꯁꯦ ꯀꯔꯝꯍꯥꯏꯅ ꯄꯥꯁꯤꯔꯥ ꯍꯥꯏꯔꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒ ꯆꯨꯅꯕ ꯆꯦꯞꯇꯔ ꯑꯗꯣ ꯊꯤꯔꯒ ꯅꯪ ꯄꯥꯕ ꯌꯥꯏ ꯍꯥꯏꯕꯗꯤ ꯃꯗꯨꯗ ꯁꯥꯝꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯅꯨꯡꯉꯥꯏꯕꯒꯤꯁꯨ ꯍꯔꯥꯎꯕꯒꯤꯁꯨ ꯀꯞꯄꯒꯤꯁꯨ ꯂꯣꯏꯅꯃꯛ ꯁꯨꯔꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯊꯤꯑꯣꯂꯣꯖꯤ ꯇꯝꯂꯛꯄ ꯃꯇꯝꯗ ꯁꯥꯝꯒꯤ ꯂꯥꯏꯔꯤꯛ ꯑꯁꯦ ꯃꯤꯅꯤ ꯕꯥꯏꯕꯜ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯑꯁꯦ ꯕꯥꯏꯕꯜ ꯄꯨꯝꯅꯃꯛꯁꯦ ꯁꯨꯞꯆꯤꯟꯕꯅꯦ ꯄ꯭ꯔꯣꯐꯦꯁꯤꯁꯨ ꯌꯥꯎꯔꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯄꯣꯛꯀꯗꯕꯒꯤ ꯃꯔꯝꯁꯨ ꯌꯥꯎꯔꯦ ꯃꯗꯨꯗ ꯂꯣꯏꯅ ꯑꯗꯨꯃꯛ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯁꯥꯝꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯆꯦꯞꯇꯔ ꯑꯣꯏꯅ 150 ꯁꯥꯝꯁ ꯑꯁꯤ ꯂꯩꯕꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯥꯝ ꯑꯁꯦ ꯕꯨꯛ 5 ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯦ ꯑꯍꯥꯟꯕ ꯕꯨꯛꯇ ꯕꯨꯛ 1 ꯑꯁꯦ ꯁꯥꯝ 1ꯗꯒꯤ 41 ꯐꯥꯎꯁꯦ ꯁꯔꯨꯛ ꯑꯃꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯕꯨꯛ ꯑꯗꯨꯅ ꯁꯥꯝ 42ꯗꯒꯤ 72 ꯆꯦꯞꯇꯔ ꯑꯗꯨ ꯐꯥꯎꯕꯁꯦ ꯕꯨꯛ 2ꯅꯤ ꯑꯗꯨꯒ ꯕꯨꯛ 3 ꯁꯨꯕꯅ ꯁꯥꯝ 73ꯗꯒꯤ 89 ꯐꯥꯎꯕꯗꯣ ꯕꯨꯛ 3 ꯁꯨꯕꯅꯤ ꯕꯨꯛ 4 ꯁꯨꯕ ꯑꯗꯨꯅ ꯁꯥꯝ 90ꯗꯒꯤ 106 ꯑꯗꯨ ꯐꯥꯎꯕꯁꯦ ꯕꯨꯛ 4 ꯁꯨꯕꯅꯤ ꯑꯗꯨꯒ ꯕꯨꯛ 5 ꯁꯨꯕꯅ ꯁꯥꯝ 107 ꯑꯗꯨꯗꯒꯤ 150 ꯑꯗꯣ ꯕꯨꯛ 5ꯅꯤ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯒꯦ ꯁꯥꯝ ꯑꯁꯤ ꯆꯦꯞꯇꯔ 150 ꯂꯩ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯁꯤꯁꯦ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯁꯔꯨꯛ ꯑꯣꯏꯅ 5 ꯈꯥꯏꯗꯣꯛꯑꯦ ꯑꯗꯨꯅ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏ ꯁꯥꯝꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯁꯤꯖꯤꯟꯅꯁꯤꯔꯥ ꯍꯥꯏꯔꯕꯗꯤ ꯀꯔꯝꯍꯥꯏꯅ ꯄꯥꯁꯤꯔꯥ ꯍꯥꯏꯔꯕꯗꯤ ꯆꯦꯞꯇꯔ 1ꯗꯒꯤ ꯂꯣꯏꯕ ꯐꯥꯎ ꯄꯥꯕ ꯑꯗꯨ ꯑꯃ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨꯒ ꯆꯨꯅꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯦ
aduna nang na nungaiba matamdana asi chapter paba nang na waraba matamdana asigi chapter paba nangi paisa walaba matamdana asigi chapter paba haina nangi thokdok tuga chunaba chapter loina laikhrabanina mudu thiraga pabada sam ase aikoina phajana dum cover tawba ngamgani haibasisu ngasigi parana aikoi bu utpi duna laye ichini now sing nangi punsida sam ase paba matamda karmaina tawsira hairabadi aikoi hana prathna tawba tae ko ishor ge bible book makai ase paba matamda ahanba da prathna changadabane aduna sam ase paba matamda samme singna sam iba singna ishor bu karmaina address tawbra karamba ipa haibra ishor haibra yawe haibra karamba wa sijinarga ishor bu makoina ishor haina kauthokpra haibdo hana thidokpa observe tawba ama changi ani shubada karigidamagta samme singna adugumba fajakraba natraga yamna akan ba wahai su sininaba aikoi makhado su tamlakhigini asumaina makoige prathna ase karigidamagta ishorda tawbno haibado aikoina ani subada thidokpa ama change ahum subada sam ase paraga nangi punsida thengnariba aduga compare tawo ko matam aduda iramba miyoi singna makoige punsida thengnakiba awaba nungaiba milus pirang sindaba nokpa kayagi maramda iraga leiba aduga nangi punsida thokliba aduga masigi situation ani se compare tawraga yengo sam ado paraga ko aduga ahum mari suba aduna sam paba asina nangi punsida kari ahongba purakpa ngamgadra haibado nang you should think about it ko madugi maramda nang munna khanba tabani ekoina samse pangpa paba nattaba ko sam asida iriba mayam asina aigi punsida kari honghanba ngamgadra ko aduga iroibada sam ase paraga awaba nungaiba adugi wari du khakta natraga Jishu Krista amasung mahakna cross da sibi kibado uhanba ngamba oigadabani sam ase paraga Jishu Krista na poklakpa Jishu Krista na ekoi gidamakta sibi ba adusu uba ngamgadabani haibase aina sumaina haininge ko aduna James 5:13 da ekoi bukri hai nakhoi gi narakta kanagumna ana ayek leibra mahakna ishor bu khurum jasunu ko kanagumna nakhoi gi marakta harau nungaiba leibra ishor bu thagatpa isai saksunu sam ase isai lairik ne sam ase prathna ge lairik ne aduna James 5:13 da ibado sam ge lairik asida loina ekoi bu uhanbani ko aduna karamaina sam ge lairik ase ekoi pasera karamhaina sijina sira hairabadi ahanbada ishorna ekoi ge punjida tawbi ki pathabak mayam ado ekoi ningsinglaga sam ge lairik se paba yai pagadabani chapter 1 dagi loiba pau paba yai natraga nangi punsida thokliba aduga samda iriba chapter tungan na leiribasu madusingdu thidok nang paba yai sam ase 150 chapter na sai mase book manga thokpani aduna sam ase paba matamda ekoi prathna tawba tai aduga makoina ishorbu kariwa haibra haibado aikoina khangba tai madugumna aikoisu ishorbu address tawba ama changi karigi damangta prathna tawbra haibado aikoi thi khangdokpa tai aduga samme singi punsida thokkiba thodok kaya aduga nangi punsida thokliba thodok kaya aduga compare tawo aduga madugi lairik pabana nangi punsida kari honghanba ngambra haibado aikoi khanggadabani sopnatagi mamingi khakta paba nataba adubo maduna ahongba purakpa ngamba adugo khwaidigi maru oibadi samge lairik ase paraga Jishu Krista gi nungsiba ado amasung Jishu Krista na ikoi gi pap gi damak sibi ki ba aduso uba ngamba adugi target ama yauna ikoi samge lairik ase pagadabani haibase aina sumaina haijaningbani okay hojikti ikoi Psalm number 44 da ikoi amuk tengsi trust in times of trouble ko awa anang lakpa matamda Prabhu Jishu Krista bu aikoigi thazabase karmaina thamsira haibiga maramda Psalm 44 adude yengsi Psalm 44 ase sons of Korah aikoina han hai khre ahanba Sabbath Psalm ibase Korah gi macha sing na su i haibado ko Psalm 44 je Korah gi macha sing na ibani aduna Psalm 44 je Korah gi macha sing na yamna bold prayer ko yamna ichang thona laina akiba laidana prathna tawkhibagi maramda Psalm 44 asi ubani aduna Psalm 44 asi paba asina innocent Christians who are suffering ko maran suplai leitaba Christian singna awa anang taraga leibasingi damakta Psalm 44 asi ibibani ekoina Psalm 44 gi 18 amasung 19 da ekoin amuktang yengsi Korah ki masasing na sumaina hai Israel masasing ekoi we did not turn away from you ishor ekoi nangondigi lapthoraga chatena we did not stop following you nangi natung atum tatna ekoi inarina but you crush or destroy us in this home of jackals
wild dogs ko aduga lam hui gi mi phattabagi mahuta makhuta aikoi mayam asibu nangna aikoi bu langthok pire aikoi bu thadok pire haina you left us in this place as dark as death asiba mongpham gumna mamlaba mafam asida nangna aikoi bu hundok pire na haina yamna akan bu wahi sijinaraga Korah gi macha singna ishor bu prathna tawki Korah gi macha singna ishor ngonda thajaye ko Psalm 44 gi verse 4 dagi 8 pawba paba matamda they trust in God makoi ishor bu thajaye aduna kari oirabasu makoi gi punsida makoi bu yamna humiliate tawba mi singna yamna namthabiba yamna phattaba ngangbi rabasu makoi ase ishor ngondagi lapna chatte ko ishor ngondagi lapna chatte adubo makoina ningsinge ishorna makoi gi damakta kari tawbi khibra habda ko ase Psalm 44 gi 1 2 3 aduda paba matamda uine kari haba makoina ningsinge ngasa ikoina mathak pa khiba gumna sam ase paba matamda ikoina khanggadabade ishorna ikoi gi damakta tawbi khiba mayam adu ningsingadabani adugumna Korah gi machasing makoi gi mara leijadrabasu mi mayamna ona koi nara leitrabasu ishor bu ninglabasu ishorna din koi bu thadok pire haina yamna tamthina ngangbi rabasu makoi ishorna makoi bu kyamuk nungsibi khibra habdo makoi ningsinglaga makoi gi thajabase mangki de hai aduna Psalm 44 gi verse 9 through 6 aduda kari hai mercy thousand yaudraba makoi gi yekna bagi makuta makoi bu abandon tawbire haina makoi na ishor ngonda complain haisha demand haisha sumaina tawki ne asida aikoina khanggadabadi aina wahang hangngingbadi can we express the same sentiment to our creator without losing our faith ko asiam maru oibane isin inausing Korah gi macha singna ishor ngonda complain tawe ishor ngonda makoi gi pendaba makai do akan bo wai sijinaga bol yamna ichang thona leina makoi phongdokhi adubu tawbadabu makoi gi thajabadi mangki de adugumna isin inausing ngasisu aikoi gi punsida awanang lakpa kanda ishor ngonda akki tu jungba leitana ichang thona leina aikoi ishor bu complain tawba ngambra haiba ngambra adu ngamgadabani haibane ko adu ngamgadabani tawbadabu aikoi gi thajabadi mangloidabani ishor nangde aikoi bu thadok pigra aigi imung bu dung sibide aigi prathna khumbi de haina ishor bu inthokpa nataba but still nangna ishor bu kayamung negging tawjarabasu nangi thajabadu manghandaba asemi yam maru oibani 44 gi 17 Psalm aduda aikoi ni yengba kanda sons of Korah gi macha singna makoi ishor bu supkau de habada makoi confirm tawi aduna makoi gi ishor bu Israel gi ishor asibu makoina kaidong ai dasu nam thak tawde habasu makoina confirm tawi Psalm 44 gi 17 gi 24 22 adu yengba kanda adubu makoi ngonda awabadi taki ye sininausing aduna Psalm 44 ase ishor bu makoina yamna strong cries for God to act on their behalf ko ishor ai koi bu kanbiu habase yamna akkan ba kholau amaga makoina lauraga Psalm 44 se loisin bani ko Psalm 44 gi verse 23 digi 26 pauda makoina ishor bu kri hai isini nausing masi wai sing se koi fajana munna ta se awake arise redeem haine ishor bu ko ishor nang tumduna leibra hogat kro lep kro aduga aikoi bu amuka phattabagi khutagi aikoi bu amuka puthok piyo redeem tawbiyo haina makoina ishor bu yamna kanna laukhat khine ko they plead mightily for deliverance haine makoi bu ish phattabagi khutagi lauthok pi ningai gi namakta yamna ichang thona leina akki tujungba poktana ishor ngonda makoi akanba kholau adu lauki hai adumak laurabasu ishorna makhoigi damakta clear answer pi de Psalm 44 da ko ishor tubina leye ishor khumbi khi de makhoigi damakta aduna masidige ekhoina khanggadabadi we may not always get the response from heaven that we desire ekhoina pamba paukhum do ishor ngondagi sargadigi ekhoi tattana paukhum phangani habse ekhoi thajaroidabani maramdi Koragi machasing ishor bu thajaba mising ishor bu nam thak tawdaba mising ishor gi tung illaga leibasing adu phawda lawba matamda ishor na khudak ta khumbi khidene adubu makhoi bu ishor na kaidongai de thadokte ichini naw sing aikoi bu su aikoi ge prathna hojik khumbi daba yae adubu maduna ishor na aikoi bu na thai pi khre aikoi na langthok phi khre haibadi natte haibaja aikoi na khangi we must carefully choose the words we say in prayer ko aikoi ge prathna da aikoi na ngangba matamda karamba wahi ishor da sijinagadra haibada aikoi chachina aikoi thidokpa ama change haina ngasi ge Sabbath school da aikoi pi duna lay aduna maraktadi aikoi ishor ngonda hiding ai ki roidabane we should not fear ko aikoi ki roidabane
ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯃꯈꯩꯗꯣ ꯍꯥꯡꯗꯣꯛꯂꯒ ꯏꯁꯣꯔꯗ ꯍꯥꯏꯕ ꯇꯥꯏ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯃꯈꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯁꯣꯔꯉꯣꯟꯗ ꯄꯤꯁꯤꯜꯂꯕꯗꯤ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯎꯕꯤꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯗꯣ ꯏꯁꯣꯔꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯂꯨꯝ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯖꯅꯤꯡꯉꯦ like the psalmist ko psalmistsing adugumna we should feel free to express our feelings and emotion to God in prayer ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯄꯨꯝꯅꯃꯛꯇꯣ ꯑꯀꯤ ꯇꯨꯖꯨꯡꯕ ꯌꯥꯎꯗꯅ ꯏꯀꯥꯏ ꯍꯪꯒꯣꯏꯕ ꯂꯩꯇꯅ ꯏꯁꯣꯔꯉꯣꯟꯗ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯄ ꯇꯥꯏꯌꯦ ꯍꯥꯏꯕꯁꯦ Psalm 44ꯒꯤ ꯀꯣꯔꯥꯒꯤ ꯃꯆꯥꯁꯤꯡꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨꯗ ꯑꯩꯈꯣꯏ ꯎꯏ ꯀꯣ ꯑꯁꯤꯗ ꯇꯦꯛ ꯑꯋꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯊꯅꯥꯗ we should be bold in our prayer ꯑꯀꯤꯕ ꯌꯥꯎꯔꯣꯏꯗꯕꯅꯤ ꯏꯁꯣꯔꯉꯣꯟꯗ ꯍꯥꯏꯖꯕ ꯃꯇꯝꯗ ꯃꯊꯪꯗ ꯑꯩꯈꯣꯏꯅ Psalm number 22 ꯑꯗꯨ ꯌꯦꯡꯁꯤ Psalm number 22 a very sad song ꯍꯥꯏꯅ ꯇꯥꯏꯇꯜ ꯄꯤꯌꯦꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯤꯂꯨ ꯄꯤꯔꯥꯡꯅ ꯊꯟꯕ ꯏꯁꯩ ꯍꯥꯏꯕꯒꯤ ꯃꯔꯝꯗ Psalm 22 ꯁꯦ ꯏꯗꯨꯅ ꯂꯩꯌꯦ Psalm 22 ꯑꯗꯨ ꯄꯥꯔꯒ ꯑꯩꯈꯣꯏꯅ ꯑꯋꯥ ꯅꯪ ꯇꯥꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯦ ꯀꯔꯝꯍꯥꯏꯅ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯎꯕ ꯐꯪꯒꯅꯤ ꯀꯣ Psalm 22 ꯁꯦ ꯄꯔꯁꯣꯅꯦꯜ ꯄꯤꯇꯤꯁꯟꯅꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯥꯏꯖꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯋꯥꯕ ꯉꯁꯥꯏꯒꯤ sons of Korah ꯑꯗꯨꯅ Israel as a whole ꯒꯤꯗꯃꯛꯇ ꯍꯥꯏꯕ ꯑꯗꯨꯕꯨ Psalm 22 ꯑꯁꯤꯗꯤ ꯃꯤ ꯑꯃꯠꯇꯒꯤ ꯑꯋꯥꯕ ꯑꯗꯨ ꯐꯣꯡꯗꯣꯛꯄꯅꯤ ꯃꯁꯤ ꯅꯤꯡꯊꯧ ꯗꯦꯕꯤꯠꯅ ꯏꯕꯅꯤ Psalm 22 ꯑꯁꯦ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ historical setting ꯌꯦꯡꯂꯕꯗꯤ Psalm 22ꯗ ꯗꯦꯕꯤꯠꯅ ꯂꯦꯃꯦꯟ ꯇꯧꯈꯤꯕ ꯃꯥꯒꯤ ꯑꯋꯥꯕ ꯄꯦꯇꯤꯁꯟ ꯀꯌꯥ ꯄꯤꯈꯤꯕꯁꯦ ꯀꯔꯝꯕꯒꯤ ꯃꯇꯥꯡꯗꯔ ꯍꯥꯏꯔꯒ ꯃꯥꯁꯦ ꯁꯣꯜꯅ ꯃꯥꯕꯨ ꯄꯔꯁꯤꯛꯌꯨꯠ ꯇꯧꯔꯒ ꯂꯩꯕ ꯃꯇꯝꯗ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯦꯕꯁꯣꯂꯣꯝꯅ rebellion ꯑꯣꯏꯔꯒ ꯃꯄꯥꯒꯤ ꯋꯥ ꯏꯟꯗ꯭ꯔꯒ ꯆꯦꯜꯂꯒ ꯂꯩꯕ ꯃꯇꯝꯗ ꯃꯥꯒꯤ ꯑꯋꯥꯕ ꯀꯌꯥ ꯂꯩꯕ ꯃꯇꯝꯗ Psalm 22 ꯁꯦ ꯃꯥꯅ ꯏꯈꯤꯕꯅꯤ ꯑꯗꯨꯅ Psalm 22 ꯁꯦ ꯑꯩꯈꯣꯏꯅ ꯎꯒꯗꯕꯗꯤ ꯀꯔꯤꯔꯥ ꯑꯁꯤꯁꯦ ꯃꯦꯁꯥꯌꯥꯅꯤꯛ ꯄ꯭ꯔꯣꯐꯦꯁꯤꯒꯨꯝꯕꯅꯤꯀꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯔꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯋꯥꯕ ꯂꯥꯛꯀꯗꯕ ꯃꯌꯥꯝ ꯑꯗꯨꯁꯨ Psalm 22 ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦ ꯑꯗꯨꯅ ꯅ꯭ꯌꯨ ꯇꯦꯁꯇꯃꯦꯟꯗ Psalm 22 ꯑꯁꯦ ꯌꯥꯝꯅ several times ꯃꯁꯤꯡ ꯌꯥꯝꯅ ꯀꯣꯠ ꯇꯧꯔꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯁꯨ ꯁꯤꯖꯤꯟꯅꯈꯤ ꯃꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯒꯤ ꯁꯤꯔꯝꯗꯥꯏꯗ ꯑꯃꯁꯨꯡ ꯃꯥꯒꯤ ꯀ꯭ꯔꯨꯁꯤꯐꯤꯛꯁꯟ ꯀ꯭ꯔꯣꯁꯇ ꯌꯥꯟꯈꯠꯄ ꯃꯇꯝꯗ ꯃꯥꯕꯨ ꯇ꯭ꯔꯥꯏꯌꯦꯜ ꯄꯥꯏꯂꯠ ꯃꯅꯥꯛꯇ ꯄꯨꯕ ꯑꯃꯗ ꯄꯨꯕ ꯃꯇꯝ ꯑꯗꯨꯗ ꯇꯣꯔꯆꯔ ꯐꯨꯗꯨꯅ ꯆꯩꯗꯨꯅ ꯇꯤꯟ ꯁꯤꯠꯄꯤꯗꯨꯅ ꯇꯧꯕ ꯃꯇꯝꯗ Psalm 22 ꯑꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯌꯥꯝ ꯀꯣꯠ ꯇꯧꯈꯤ ꯃꯔꯝꯗꯤ Psalm 22ꯗ ꯃꯗꯨ ꯂꯥꯛꯀꯗꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯣꯏꯅ ꯎꯍꯜꯂꯒ ꯂꯩꯌꯦ ꯃꯔꯨ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯩꯈꯣꯏꯅ Psalm 22ꯒꯤ 1ꯗ my God why have you forsaken me ꯀꯔꯤꯒꯤꯗꯃꯛꯇ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ Mark 15ꯗ Matthew 27ꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯣꯠ ꯇꯧꯋꯦ Psalm 22ꯒꯤ 7ꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯒꯤ ꯃꯥꯕꯨ ꯀ꯭ꯔꯣꯁꯇ ꯌꯥꯟꯈꯠꯄ ꯃꯇꯝꯗ mockers ꯏꯀꯥꯏꯕ ꯄꯤꯕ ꯅꯣꯛꯅꯕꯤꯕ ꯇꯤꯟ ꯁꯤꯠꯄꯤꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯒꯤ ꯃꯔꯝꯗ Psalm 22ꯒꯤ 7 ꯑꯗꯨꯗ ꯏꯌꯦ ꯃꯁꯤꯁꯦ ꯑꯃꯨꯛꯀ Mark 15 Matthew 27 ꯑꯗꯨꯗ ꯑꯗꯨꯝ ꯀꯣꯠ ꯇꯧꯔꯒ ꯂꯩ ꯀꯣ Mark 15ꯒꯤ verse 29 Matthew 27ꯒꯤ 39 40 ꯑꯗꯨꯗ ꯀꯣꯠ ꯇꯧꯋꯦ ꯑꯃꯨꯛꯀ Psalm 22ꯒꯤ 16 ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯌꯦ ꯑꯩꯒꯤ ꯈꯣꯡ ꯈꯨꯠ ꯑꯁꯦ ꯃꯈꯣꯏꯅ ꯍꯣꯍꯟꯈ꯭ꯔꯦ ꯌꯣꯠꯄꯤꯅ ꯊꯥꯔꯒ ꯍꯣꯍꯟꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯗꯥꯏꯔꯦꯛ ꯑꯂꯨꯁꯟ ꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀ꯭ꯔꯣꯁ ꯃꯊꯛꯇ ꯌꯥꯟꯈꯠꯂꯒ ꯃꯥꯕꯨ ꯃꯥꯒꯤ ꯃꯈꯣꯡꯗ ꯃꯈꯨꯠꯇ ꯌꯣꯠꯄꯤꯅ ꯊꯥꯈꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯕꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦ ꯃꯁꯤꯁꯦ ꯒꯣꯁꯄꯦꯜ ꯃꯔꯤꯃꯛꯅ ꯂꯣꯏꯅꯃꯛ ꯀꯣꯠ ꯇꯧꯕꯅꯤ ꯃꯁꯤꯁꯦ ꯑꯗꯨꯒ ꯑꯃꯨꯛꯀ Psalm 15 verse 24 Mark 15 verse 24 ꯑꯃꯁꯨꯡ Matthew 23:35 ꯑꯁꯦ Psalm 22:18 ꯕꯨ ꯗꯥꯏꯔꯦꯛ ꯀꯣꯠ ꯇꯧꯕꯅꯤ ꯑꯂꯨꯠ ꯇꯧꯕꯅꯤ ꯃꯁꯤꯁꯨ ꯀꯣ ꯑꯗꯨꯒ Psalm 22ꯒꯤ 17 ꯑꯁꯦ ꯃꯁꯤꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯔꯝꯕ ꯀꯟꯗꯤꯁꯟꯗ ꯀ꯭ꯔꯣꯁ ꯃꯊꯛꯇ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯀꯔꯝꯅ ꯀ꯭ꯔꯣꯁ ꯃꯊꯛꯇ ꯑꯋꯥꯕ ꯈꯥꯡꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯁꯤ Psalm 22ꯒꯤ 17 ꯑꯁꯤꯅ ꯎꯍꯜꯂꯦ ꯀꯣ ꯃꯁꯤ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ Psalm 22 ꯑꯁꯦ ꯃꯦꯁꯥꯌꯥꯅꯤꯛꯀꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯔꯝꯗ ꯏꯕꯤꯕ ꯉꯥꯡꯕꯤꯕ ꯑꯗꯨꯒꯨꯝꯕ ꯄꯥꯔꯥꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦ ꯑꯣꯀꯦ ꯑꯗꯨꯅ God ꯏꯁꯣꯔ ꯀꯣ ꯁꯦꯝꯕꯤꯕ ꯂꯩ ꯁꯦꯝꯕ ꯃꯄꯨ ꯃꯤꯑꯣꯏ ꯄꯣꯛ ꯑꯣꯏꯅ ꯄꯣꯛꯂꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕꯒꯤ ꯆꯩꯅꯥ ꯑꯁꯦ ꯃꯍꯥꯛ ꯈꯥꯡꯈꯤ ꯍꯥꯏ ꯀꯣ ꯑꯩꯈꯣꯏꯅ ꯎꯏꯅꯦꯀꯣ ꯃꯥꯒꯤ ꯑꯋꯥꯕꯒꯤ ꯆꯥꯡ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯍꯨꯃꯥꯡꯗꯨ ꯏ ꯃꯔꯤꯛ ꯑꯣꯏꯅ ꯇꯥꯈꯤ ꯃꯥꯕꯨ ꯅꯣꯛꯅꯕꯤꯈꯤ ꯇꯤꯟ ꯁꯤꯠꯄꯤꯈꯤ ꯏꯀꯥꯏꯕ ꯄꯤꯈꯤ ꯃꯥꯕꯨ ꯑꯋꯥꯕ ꯈꯥꯡꯍꯟꯈꯤ ꯇꯤꯡꯈꯪꯂꯣꯕ ꯄꯤꯈꯤ ꯏꯁꯣꯔ ꯂꯩ ꯁꯦꯝꯕꯤꯕ ꯃꯄꯨ ꯏꯉꯝ ꯉꯝꯕ ꯃꯄꯨꯅ ꯃꯤꯑꯣꯏ ꯄꯣꯛ ꯑꯣꯏꯅ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗꯕ ꯃꯤꯑꯣꯏꯕꯒꯤ ꯂꯩꯇꯣꯜꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯑꯋꯥꯕꯗꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯥꯁꯨ ꯈꯥꯡꯈꯤ
adugumna ichin inausing aikhoi shu prithibi asida aikhoi khangani ne awa ana ado aduna Jisu Kristana adugumba awaba khangraba kanda kari hai mana he prayed in tears in his eyes mamit the pirang sintaraga mapabu mangang ki ne ma prathna tau ki ne God, we too can make these words our own amid our sorrows. Ngasai aikoi na quote tau kiba Psalm 22 da laiba wahay pumnamak se Jisu Krista na sizin na kaya ay di sizin na bayade hay ni ngay karisu laite isin ni nauseng. Madugi wahay makto ngasi su aikoi awa nang taba matamda aikoi su madugi wahay makto lawraga pratna tau bayaye hay base ngasi aikoi tamsin jase. Adu mahay na pratna tau bahay base ngasa ahan ba hay kumna practice tau ba ama change nay na ba ama change. Ko adugumna apha buhay do aikoi lawraga Jisu Krista na samdagi kot tau kibagumna aikoi su prathna tau ba matamda sam ge lairik ase sizinaraga maduda ngang ki ba wangang sangang muwaron sing adu pau ba aikoi lawraga ngang ba yaye habase aikoi na tamsin jase Psalm 22 gi verse 1 da ibi de ba set words hai ko yam na nungai de ba wahi sing ase ngasi su aikoi taibang pan asida awa anang taraga laiba mi singi damakta madugi wahi adu sizin na sunu haina Bible da ibi raga laibani adugi wahi makto ngasi aikoi lawraga sizin na bada kari shu kaiba laite there is no sin in such an expression of raw honesty haine ko nangi punsida awabado nangman karabadi adungba ishor mak na sizina ki buhay Bible magta ibuhay adu nang sizina ba matamda madu pap nate adugumba mayam adu aikoi na lawraga sizina ningai haina sam gi lairik ase prathna gi lairik ase iraga thambani mase aikoi lawba tai aduna Psalm 22 ase aikoi na paba matamda isini nausing khwaidigi maru oibadi we have to learn to look beyond our suffering Psalm 22 ase paraga aikoi na tamsinjagadabadi karira aikoi gi awaba du khakta yengdraga aikoi gi awaba gi wangmada Jisu Krista na so awaba khangki ko haibada aikoi upham thoi aduna Psalm 22 ase David na yamna awaba gi waron ngangle haraga yam nungaiba yamna thagatpa wahay aduna loisinki aduna this experience from sadness to praise shows us the change that happens when we accept God's mercy. Ning tau David na magi awaba mayam ado haira ga horen loisilak padedi ishor bu thagat po hay haira ga loisin ke basina aikoi bu uhan badi karira awaba adu digi nungai ba da hongdorak pa ase nungai ba arom da amuka changlak pa hai base masig ahong ba purak pa se karamba kanda aikoi ngonda laigadra haira badi Krista gi thauzal ado aikoi na losin ba matamda Krista bo aikoi na thazaba adu laira ba matamda awaba na hodok labasu nungai bana aikoi ge prathna adu loisin han bangam gani aduna whenever we pray aikoi ne ishor bo prathna tawba matamda complain aduna loihan gano adu bo thagat pa ma bu thazapa aduna loihan gada bani habse Psalm 22 dige aikoi tamse okay hojik na Psalm number 13 aduda ko ningba kairaba singi damakta asa lai hai from despair to hope ko Psalm number 13 Psalm 13 hoi aikoi gi pap na maraktadi aikoi bo awa nang tahalle but sometimes our suffering isn't our fault and isn't fear ko maraktadi aikoi gi pap adumak laitra so aikoi ngonda awa ba se hek lai masidi ishor se fear to di da aikoi na haina aikoi na maraktadi khalle Psalm 13 ase masida wahang ani ase address tawbani wahang ani gi maramda yamna ningba kairaga karino haibagi wahang se hangkibani ahan bada why karigira ko Hebrew gi londa lama haye why karigira aigi punsida awaba thokle base karigira aina tawru bada awaba thokle base mangol oidre base karigira aigi prathna ishor nang na khumbi de base karigira aigi mung da anaba lak base karigira why habigi wahang ase address kan na tawbani aduga ani su bo wahang na how long kayam kuina ishor nang na ay buchang yeng khigedra kayam kuina ay gi imung bo awaba pi khigedra kayam kuina ay gi prathna se nang na khumbi roidra haibagi maramda wahang ani ase tawe ko karigi haiba ama aduga kayam kuina haiba ama why and how long haiba question ani se laibani Psalm number 13 gi verse 1 aduda ikoi amuk teng yeng se sumai na haine how long will you forget me Lord how long will you hide from me wahang ne ado forever ko sumai na hangine kayam kuina ishor nang na aibu kauthok pi gira kayam kuina nang na aingon degi nang gi maithong ase lot khigira forever
punsi chuppa oina lomba naidana matam laiba kibiki nang aingonda amuka halaklaroi haibagi how long kayam kuina haibagi question asigumba yamna ningba kairabagi wahang ase hangkiba adugumba samni ase why krigi amasong how long kayam kuina haibagi wahang asina amuka aikoibu uhanbasina karira yam phajaba amana karira hairabadi Lord is always in control haibadu uhalle matam pumnamakta ishor gi khutta ishor na pumnamak asibu paisinduna control tawdraga laye haibase wahang ani du adigi uwe why karigi hairabadi ngambanu pa aduna amadi paisilga laibagi nangna nangonda ngamdabagi why haina hangbani nangonda nangna ngamdabagi how long haina hangbani aduna takpadi ishor ase pumnamakpu paiba pumnamakpu control tawraga laiba adugumba ishor ne haibisu aikoina uba phangi aduna ningthau David after his painful complaint ko yamna ningba kairaga ishor bu magi complaint adu tawrabagi matungda David na akonbada mahake petition ishor aibu mateng pangbiyo haibagi petition ase piki this transition ko masigi transition aikogi pratna ahanbada ishor ba aikogi awaba kaya hairaga complaint ki ha tawrabasu madudagi ishor aibu bor pibiyo haibagi petition ase masigumagi transition ase lakpa asina aikogi pratna dasu adugumbado oihangadabani haiba amuka han haige nangna awaraba matamda nang ningba kairaba matamda ishor ngonda prathana tawba matamda nangi complaint aduna loihanba yaroi loihanganu adubu ishor ngonda petition piba ama ishor bu thajaba ama ishor bu thagat pa ama masising asina loihangadabani ko aikoi we must not stagnate ko aikogi nungai daba aikogi awaba aduda aikoina adum complaint tawraga maduna loisin pham thokte adubu rather we should move forward in faith thajaba ki makhada aikoi mang changsinba ishor asi tawbidaba yade haibase aikoi changsinba tai madumak na Psalm number 13 gi verse 3 da ningthau David na kari hai consider and hear me O Lord my God enlighten my eyes haine complain yamna tawraga akonba matamde ningthau David na kari hai nangi na nai no pa aingonda consider me amuktang ni nungsibiyo ba ipa ay gimit ase ngan thok hanbiyo ba taseng na tarang na uhanbiyo ba haina mahake petition adu piki maraktadi aikoi na prathana tawba matamda isin inaw so we think only about ourselves aikoi gi damakta and our problems aikoi da awaba lakliba khudong thiba dugma problems gi damakta aikoi khallaga aikoi prathana tawe praying only about our problems is a mistake hai aikoi gi nungai daba aikoi gi awaba adugi damakta prathana tawbase aranba amani haina ngasi gi Sabbath school na aikoi patak pidana lay Psalm number 13 ase pabasina we should remember God and His mercy to us when we pray ko aikoi gi awaba adu khakta hairaga niraga tok loi daba adubu Psalm number 13 paba asina Jishu Christana ishorna aikoi bu nungsibi ba aikoi ngonda thauja leibi ba aikoi bu kanbi ki ba aikoi gi pratna tabi ki ba mayam adu aikoi ningsing bam thoi adune ahan bada how to read the book of Psalm ase karmaina pagadra complain kaya tawrabasu nungai ba kaya phongdok labasu ishorna nangi punsida tawbi ki ba angpa mahaki bor adu nang ahan bada ningsing gadabani habagumna ningthau David nasu Psalm 13 aduda aroiba matamda ishor ngonda mahak changjarakhi Psalm 13 se ahobada complain na thanki adubo aroiba matamda ishor bu thagat pa ishor ngonda changsin ba aduna loisin ke adugumna aikoi gi prathna so adumak tawba tae aduna Psalm 13 ase paba matamda maru oina Psalm 13 gi 5 adu paba matamda God's saving mercy and love ko ishor gi convening bagi wakhalon leiba adugumba ma ki minungsi ma ki thaujal adu aikoina uba ngamgadabani karigumba aikoina ishor bu thajarabadi ishorna aikoi bu nungsibibagi magi minungsido aikoina urabadi our fear and worry will disappear hai aikoi gi awaba aikoi gi polum aikoi gi akiba mayam ado aikoi dagi mangki gini masi yam phajabane ichini nausing karigumba aikoina ishor ase angamba mapune maze minungsi chawbane haibado aikoi jisungon asengma mak thajaba leirabadi awaba kaya lakrabasu maduda aikoi kiroi maramdi mana aibu amuka lamthok hanbi kini haibado aikoi khangba ngamgani madune khwaidigi maru oibse ko Psalm number 13 asida aduna Psalm 13 asida aikoina amuka maru oiba ama ugadaba sidi karira the Psalm shows us that it is also lawful for us to demand that God
act in prayer ก็อิชอร์นะไอ้คอยบุตรบีนหันนิงบะอดูไอ้คอยดิมานตัวบ่มาทำได้มาสิกรีจูปาบนาเตะให้สิชูไอ้คอยน่ะอุบฟังไอ้คอยดิมานตัวเสียอิชอร์งอนดาอิชอร์นั่งนะไอ้บ่สิปีบิโออดูตัวบิโอให้นะสุมารักตัวไอ้คอยดิมานตัวบ่มาทำได้มาสิกรีจูอากายเบลัยเตะให้ก็ we must be sure that the promises contained in Psalms are for us too มารำดีซามดาอิชอร์นะมากิว่าอินบัสิงบุอสิปีกนี่อดีอสิตัวบีกนี่ให้นะมานะวสักปีกิบไม่ยามอดุงสิไอ้คอยกิสุออยบกิมารำนะไอ้คอยกิปรารถนาดานิ่งเท่าเดวิดกุมนะอิชอร์งอนดาไอ้คอยกิอังงัมบะเลยจะบะงังนิ่งบะดูงังทอร์กดิมันตัวบ่มาตำสุกริสุอากายเบลัยเตะให้สิซามดา number 13นี่กิไอ้คอยอุบพังไงโอเคเอาสิที่อีรอยลอยบดาไอ้คอยนะ Psalm number 60อดูยังสิก็ oh restore us againไอ้คอยบุอามุกกาปุนสินหันบิว restore ตัวบิวให้บกิมารำดา Psalm number 60อดูที่ยังสิ Psalm number 60เสตาเซงนะมักเต is a lament อวาเตงทบะอดูกุมบา Psalm นี่อดูนะมัสิก lamentation อวาเตงทบะอสินะมาคุยกิ complain โอยหันดรกะอวาเตงทบะดูนะโอ้อุปายเลยตระดาให้นะตกปนัดรกะอวาเตงทบะดูนะ this lament is also a prayer ปรารถนาโอยันกี่ให้ก็อิสินนาวสิงอดูนะอาหารบดามาสิกิ portion อสิดาไอนะให้หนึ่งบเส so make your lament a prayer to God มีโอยบะมาโอยนะไอสุนังกิอิมงสุไอกิอิมงสุอวาบะpirang sindaba lament daw ba matam awateng thaba matam ai khoi lai madu sing ado chumna degi awateng thaba oi haloi se adu bo madu ai khoi ge pratna ishor ngonda haijaba pratna oi han se Psalm number 60 asida awaba milu pirang sin thaba adugumba isai mayam adugumba pratna mayam Psalm 60 asida laiba asina teach us to love people who suffer ai khoi khakta natraga madu Psalm 60 ado pare haraga nangonda adugumbudu leitraba mak oirabsu awabadu leitra mak oirus o prithibida awa anang asumaina waraga leiba misu yawa maliko haibada aikoibu ningsing hananaba aduga adugumba mising adubu nungsinanaba maru oina Psalm number 60 ase aikoi pagadabani Psalm 60 ase paraga attopa misingi awabadu uba ngamba oigadabani haiba ꯑꯩꯈꯣꯏꯅ ꯄꯕ꯭ꯂꯤꯛꯇꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯄ꯭ꯔꯥꯏꯚꯦꯠꯄꯨ ꯑꯣꯏꯔꯣ ꯏꯁꯣꯔꯉꯣꯟꯗ ꯍꯥꯏꯖꯕ ꯃꯇꯝꯗ we must remember people who suffer ꯀꯣ ꯍꯧꯖꯤꯛꯃꯛ ꯅꯪꯒꯤ ꯏꯃꯨꯡꯗ ꯑꯅꯥ ꯑꯌꯦꯛ ꯇꯥꯗꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯋꯥ ꯑꯅꯪ ꯂꯩꯇꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯆꯔꯆꯇꯕꯨ ꯑꯣꯏꯔꯣ ꯅꯪꯒꯤ ꯏꯃꯨꯡꯗꯕꯨ ꯑꯣꯏꯔꯣ ꯄꯔꯁꯅꯦꯜ ꯑꯣꯏꯔꯣ ꯀꯣ ꯀꯔꯤ ꯑꯣꯏꯔꯣ awa anang taraga laiba mi mayam adubusu aikoi ge pratna aduda ningsingbiba asi darkar oyai ko Sister White na welfare ministry page 24-25 aduda kri hai this earth is the same as a big hospital filled with very sick people hai prithibi ase achouba hospital amaga chap mana kharabane yamna ka hena na kharaba mi singna pack to kre pik thalaba aduguma hospital amane hai adu oirabadi isini naw sing ai khoisu hospital asida leidi bani ai khoi amaga gi damakta prathna tawbase yam maru oi hai Psalm 60 ase maru oina ningthau David na Israel gi ningthau oiraklaba matungda Palestine bu lan ngam khrabagi matungda Psalm 60 ase mana ibne ka Palestine bu lan ngam khrabagi matungda amukka mahakna Moab singbu atop singbu Aramean singbu lan sokna bakine Palestine aduna mage aroiba lan oide Palestine ga Moabite singbu lan tawbuduna aroiba oide aduge matungda amuka military threat as Aramean singdagi laki David na Joba gining taw Hadadezer ga lan sokna raba matung Syria gi lan mi lising taranipan Valley of Salt thumgi tampak aduda Syrian gi lanmi lising taranipan hat kraba matungda amasung Edomite singbu David na lan pha oina tawre harga lan ngamraga Edom bu lan ngamraga Edomite singbu minai oihan krabagi matungda ishor na magi damakta magi apamba magi pratna khumbi khiba mayam adu uraga mahangna ikibani adubu maru oina di Psalm 60 ase Palestine bu Moabite sing bu lan ngam labusu amuk aingonda atoppa uncountable high se ko natraga masing yam laba enemy sing aingonda landarak pase karigira habige lament tawba adugumba Psalm amani Psalm number 60 ase ko aduna Psalm 60 ase ningthau David na Israel na
powerful enemies, yamna matik magul layraba, angam atong na thalaba, landa maming chalaba enemies singbo, lan sok na ba matamda. Awamba kaya thengnarak pa matamda mahana lament tawraga ikiba adugumba lairik amani. Hoy, mahaki yeknabasing adumak kallabasu, yeknabasing na mabu lakchaningai, kudum chaningai, kanna hotnarak labasu, lan ase matang soknaraga, awaba kaya thengnarak labasu. David expressed his faith, Psalm 60 gi, verse 1 to 3 adu paba matamda. Maruay na verse 4 adu paba matamda. Magi yeng na ba kaya na mabu torture tawrak labasu David na mahaki thazab adu fongdokhi. Ko verse 4 do amuk tang se Psalm 60 gi. You have given a banner to those who fear you, that it may be displayed because of the truth. Ishor nang buki ba mi singda lan ngambagi at chumbagi banner adu nang napibide haina ningthaw David na hai ki. Magi thazab adu laiki. Ishor bu thazarabdi lan ase ay ngamgani. Lan ngam phiran ase aina thet kani haibse mahana khangki. Aduna Psalm 60 ase Ishor na amuka ekoi ngonda promise ta wibsiti. Mahak ase magi mi singbo kaitong ai da su thadokte haibse masida ekoi na uba pange. Mahak na magi mi singbo kaitong ai da su mirai bi de haibatu Psalm 60 asida ekoi na uba pange. Aduna masida Psalm 60 asida ningthau David ki experience to ekoi na yengle hairaga Psalm 60 ase paba matamda ekoi ki prathna ase kramaina tawgadra haiba kanda. When confronted with overwhelming challenges and opposition, punsida ekoi na mayok na bangam la roy da ba chingdon muk wang ba awaba opposition ekoi bu yada ba laina laichat dagi mina nungsibi da bagi paisa lan thumwat pagi asigumba mayam ase lakpa madam that the best way to face them is to pray. Ko adugumba awaba kaya adubu mayok na gada base karina ra harade ekoi ge prathna na ne aya. Ningthau David makna sokna rakhiba laibak sing angam athau landa maming chat khraba apau bangaktani adu arbasu krigi mapana lan ngamki prathna gi mapana ngamki nangai gi punsi desu ningthau David kumna thang ta nongmai top bom pai ra ekoi lan sokna ramdabe yai adubu nangi imungda lan pham ama aigi imungda lan pham ama aigi punsi da lan pham ama nangi punsi da lan pham ama thengnari ba asida ekoi gi khwaidi aphabu khulai de prathna ne ai ekoi haugal laga Ishor haina ekoi kauba change ekoi kura kudu kullaga ekoi Ishor ngonda ni jaba ma change asigumba matamda Ishor na ekoi bo soidna ngak thok pigani haibse ngasige parana tambiri. Conclusion: how can our prayer life benefit from the Psalms, the biblical prayers? Ko ekoi gi punsida Psalm ase paraga prathna tawba punsida ekoi bo kaya muk sendong piba ngambra haiba ge wang ase ekoi munna khansi isa na paukhum pi ningai tausi Psalm gi lyric ase paraga makoi gi prathna sing adu chumna paraga o phajai haina loiba natraga maduna nangi punsida nangi prayer life ta nang nijaba hairam daba kari hairaga prathna tausira kramaina prathna tausna ka hairam daba ado ngasi gi Psalm number 60 ne 44 ne 13 ne 22 ne ase baba sina kari sendong pi bangambra haibdo ekoi munna khangse ngase ekoi na phajana naina khre Psalm Mari ase ekoi na naine maru oina Psalm 44 Psalm 22 Psalm 13 Psalm 60 ase ekoi na naine aduna Psalm 44 da ekoi na khangada base ekoi gi prathna da ekoi aki tu jungba leiroi da bani boldness in prayer kora gi macha sing na akiba leitana e chang thona leina ishor na ni jabagum ekoi ni jagada bani ka Psalm 22 asida messianic suffering Jishu Krista na awa anang tarakpa mana awa anang khangkiba adugumna ningthau David na su khangkiba adu mayam adu ure hairaga adugumba aduna aikoi bu tam singada badi krira prithvi asidi awa anang ase laigani awa anang gi marakta ai prathna tawraga Jishu Krista bu thajaraga laigani awa anang asina aroi banate habse Psalm 22 ase paraga aikoi khangba tai Psalm 13 da Ishor kari gira aigi punsida sumaina thokpase Ishor kayam kuina nangna aibu thadok pigadra haibaga wahang mayam se lakpa ganda Ishor ngonda aikoina demand tawba yae Ishor ase tawbiyo aibu chanbiyo aigi damang masigi bor ase pibiyo haina aikoi Ishor bu aikoi ge through prayer prathna da aikoina Ishor bu demand tawba da karishu akaiba laite habse Psalm 13 dagi uwe iroi bada Psalm 60 lamentation teng thana woiba matamda milu pirang sintapa matamda make your lamentation your prayer ko aikoi gi awa teng thaba ado aikoi gi prathna oihanse kramaina aikoi
ꯄ꯭ꯔꯥꯊꯅꯥ ꯇꯧꯁꯤꯔꯥ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯉꯁꯤꯒꯤ ꯄꯔꯥꯗ ꯑꯩꯈꯣꯏ ꯈꯔ ꯁꯨꯒꯥꯏꯅ ꯅꯩꯅꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯩꯅ ꯍꯥꯏꯕꯗ ꯌꯧꯗꯕ ꯀꯌꯥꯁꯨ ꯂꯩꯔꯝꯈꯤꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯁꯦ ꯄꯪꯇꯧ ꯇꯧꯕ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯃꯑꯣꯡ ꯃꯔꯤꯜ ꯅꯥꯏꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯕ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯄꯔꯥꯗꯒꯤ ꯑꯩꯈꯣꯏ ꯇꯝꯁꯤꯟꯖꯁꯤ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯇꯝꯁꯤ ꯉꯁꯤꯒꯤ ꯁꯥꯝꯁꯤꯡ ꯑꯁꯦ ꯄꯥꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯊꯅꯥꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯄ꯭ꯔꯥꯊꯅꯥꯅꯤ ꯏꯁꯣꯔꯅ ꯃꯌꯥꯝꯕꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯕꯣꯔ ꯑꯗꯨ ꯄꯤꯕꯤꯔꯦ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯄꯔꯥ ꯇꯝꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯄꯨꯟꯁꯤꯗ ꯈꯔ ꯃꯈꯩ ꯃꯌꯣꯜ ꯆꯣꯡꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯏ ꯏꯁꯣꯔꯅ ꯃꯌꯥꯝꯕꯨ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ